ꯐꯃꯨꯡꯗꯨꯗ ꯎꯡꯗꯨꯅ ꯐꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯥꯀꯟꯗꯅ ꯐꯣꯟ ꯂꯩꯔꯤ ꯐꯣꯇꯣ ꯑꯃꯁꯨ ꯎꯏ ꯅꯨꯄꯥ ꯑꯃ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈ꯭ꯋꯥꯡꯗꯨꯗ ꯃꯈꯨꯠ ꯌꯦꯠꯇꯨ ꯊꯝꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯏ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯁꯤꯜꯂꯤ ꯇꯥꯂꯛꯇꯨꯗ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯤꯡ ꯆꯣꯡꯊꯣꯛꯂꯤꯕꯗꯨ ꯎꯔꯒ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯥꯎꯔꯤꯕꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ ꯃꯃꯤꯠꯇꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯀꯛꯊꯠꯂꯒ ꯁꯥꯏꯂꯦꯟꯇ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯈ꯭ꯔꯤꯕ ꯐꯣꯇꯣꯗꯨ ꯀꯅꯥ ꯑꯃꯒꯤ ꯅꯠꯇꯦ ꯃꯥꯒ ꯈꯪꯅꯖꯕ ꯃꯈꯣꯏ ꯀꯣꯂꯦꯖꯁꯨ ꯄꯨꯟꯕ ꯅꯤꯈꯤꯜꯒꯤꯅꯤ ꯅꯤꯈꯤꯜ ꯃꯈꯣꯏ ꯑꯅꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯒꯤꯁꯨ ꯄꯨꯜꯂꯛꯄꯅꯤ ꯅꯨꯡꯁꯤꯅꯕꯅ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄꯗꯅꯤ ꯈꯪꯅꯕꯗꯤ ꯆꯍꯤ 2 ꯐꯥꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯃꯃꯤꯡ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄ ꯎꯕꯗ ꯃꯥ ꯇꯁꯦꯡꯅ ꯁꯣꯛ ꯆꯠꯂꯤ ꯊꯥꯖꯗꯕ ꯉꯛꯄꯗꯨꯅ ꯈꯝ ꯊꯦꯡꯕꯅꯤ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯕꯁꯤꯗ ꯃꯥ ꯄꯦꯟꯗꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯀꯞꯆꯗꯨꯅ ꯈꯥꯡꯕꯅꯤ ꯇꯥꯂꯛꯇꯨꯗ ꯃꯄꯥꯟꯗꯒꯤ ꯂꯩꯃꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯣꯐꯦꯂꯤꯌꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯔꯛꯄꯗ ꯑꯣꯐꯦꯂꯤꯌꯥꯗꯣ ꯐꯠ ꯍꯤꯞꯊꯈꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯍꯣ ꯃꯥꯗꯤ ꯇꯨꯝꯃꯤꯕꯕꯨ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅ ꯀꯣꯜ ꯂꯥꯛꯄꯒ ꯈꯪꯉꯝꯃꯔꯣꯏ ꯑꯣ ꯍꯣꯏ ꯄꯥꯏꯍꯜꯂꯛꯀꯦ ꯆꯪꯂꯛꯇꯨꯅ ꯂꯩꯃꯗꯣ ꯍꯥꯏꯔꯛꯏ ꯕꯦꯝꯃꯥ ꯅꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯅꯦ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯃꯥꯝꯁꯤꯁꯤꯗ ꯐꯣꯟ ꯊꯅꯝꯒꯦꯀꯣ ꯃꯈꯥꯗꯁꯨ ꯅꯣꯏ ꯄꯥꯎꯡꯆꯧ ꯍꯣꯏ ꯈꯪꯅꯕ ꯃꯤ ꯂꯥꯛꯍꯧꯏ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒꯅꯦ ꯃꯈꯥꯗ ꯄꯨꯊꯔꯛꯎꯀꯣ ꯐꯣꯟꯁꯦ ꯇꯥꯔꯕꯣ ꯅꯪꯕꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯃꯅ ꯊꯅꯝꯂꯤꯕ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯅꯝꯕꯔꯗꯨꯁꯨ ꯁꯦꯚ ꯇꯧꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯃꯅꯥꯗ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯜꯂꯣ ꯀꯤꯔꯕꯣ ꯈꯣꯟꯖꯦꯜꯗꯨꯗ ꯑꯣꯐꯦꯂꯤꯌꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯂꯛꯏ ꯄ꯭ꯔꯤꯇꯤꯗꯣ ꯑꯃꯨꯛꯀꯁꯨ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒ ꯃꯥꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯆꯥꯟꯅꯗꯦ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯅꯊꯃꯣꯏꯗꯣ ꯀꯥꯏꯔꯝꯃꯅꯤꯅꯦ ꯃꯁꯥꯅ ꯑꯩꯒꯤ ꯈꯣꯡꯗ ꯇꯨꯔꯕꯅꯤꯅ ꯅꯪ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯦꯅꯤꯋꯦ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯦ ꯑꯣꯐꯦꯂꯤꯌꯥ ꯅꯣꯛꯂꯛꯏ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯗꯧꯕ ꯂꯣꯏꯔꯕꯣ ꯅꯪ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯗ ꯑꯗꯣ ꯏꯄꯪ ꯄꯪꯖꯕꯤ ꯅꯪꯁꯦ ꯑꯃꯨꯛ ꯀꯞꯈꯤꯅꯦꯅ ꯇꯧꯕꯅꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯋꯥ ꯉꯥꯡꯉꯛꯀꯦ ꯇꯥꯎꯀꯣ ꯄ꯭ꯔꯤꯇꯤꯗꯨ ꯑꯁꯣꯝꯗꯒꯤ ꯅꯣꯛꯇꯨꯅ ꯇꯥꯔꯤ ꯑꯣꯐꯦꯂꯤꯌꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯕꯥꯅꯤ ꯌꯥꯝ ꯆꯥꯅꯩ ꯄꯛꯆꯩ ꯏꯃꯨꯡ ꯑꯅꯤꯃꯛ ꯌꯦꯡꯅꯔꯨꯔꯁꯨ ꯆꯞ ꯆꯥꯈ꯭ꯔꯦ ꯀꯦꯔꯦꯛꯇꯔꯗꯒꯤ ꯍꯧꯔꯒ ꯑꯃꯣꯠꯄ ꯂꯝꯆꯠꯀ ꯑꯃꯣꯠꯄꯤ ꯂꯝꯆꯠꯀ ꯑꯩꯉꯣꯟꯗ ꯁꯨꯔꯨ ꯅꯩꯔꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯃ ꯅꯪꯅ ꯈꯨꯟꯖꯤꯟꯕꯤꯕꯗꯣ ꯃꯗꯨꯒꯤꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯕꯥꯅꯤ ꯌꯥꯝ ꯆꯥꯟꯅꯖꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯄꯥꯡ ꯑꯣꯏꯅ ꯒꯥꯔꯕꯦꯖ ꯕꯦഗ് ꯑꯆꯧꯕ ꯑꯃꯒ ꯗꯁꯕꯤꯟ ꯑꯃꯒ ꯄꯥꯡꯕꯤꯔꯛꯀꯦꯀꯣ ꯇꯥꯡ ꯀꯌꯥꯗ ꯇꯥꯔꯕ ꯂꯨꯍꯣꯡꯕꯗꯤ ꯋꯥꯍꯩꯗꯨꯗ ꯄ꯭ꯔꯤꯇꯤꯗꯨ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯜꯂꯞꯅ ꯑꯣꯐꯦꯂꯤꯌꯥ ꯍꯦ ꯌꯥꯝ ꯂꯥꯎꯒꯅꯨ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯅꯪꯅ ꯍꯧꯔꯛꯄꯁꯨ ꯅꯪꯅ ꯈꯣꯡꯕ ꯍꯧꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯈꯣꯡꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯅꯦ ꯄ꯭ꯔꯤꯇꯤꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅꯒ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯥꯏꯅꯔꯦ ꯀꯥꯏꯅꯗꯤ ꯇꯧꯔꯝꯒꯅꯨꯀꯣ ꯄ꯭ꯔꯤꯇꯤ ꯑꯃꯨꯛꯀꯁꯨ ꯇꯤꯡ ꯁꯣꯛꯂꯤ ꯑꯣꯐꯦꯂꯤꯌꯥꯅ ꯊꯝꯃꯒꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯑꯃꯨꯛ ꯐꯠ ꯀꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯆꯩ ꯃꯤꯅ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯗꯕꯅꯤ ꯃꯍꯧꯁꯥꯅ ꯑꯣꯐꯦꯂꯤꯌꯥꯁꯤ ꯃꯥꯅ ꯁꯣꯏꯔꯕꯗꯤ ꯃꯥ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯂꯣꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯣꯛꯂꯛꯑꯕꯅꯤ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯗꯦ ꯃꯃꯥꯏꯗꯨ ꯃꯣꯟꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯄꯦꯅ ꯀꯞꯊꯣꯛꯏ ꯀꯌꯥꯝ ꯀꯨꯏꯅ ꯀꯞꯄꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯂꯤ ꯃꯈꯥ ꯀꯨꯝꯂꯛꯄꯗꯅ ꯂꯩꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯐꯣꯟꯗꯨ ꯃꯈꯣꯏ ꯃꯥꯝꯁꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯅꯝꯂꯤ ꯑꯗꯨꯒ ꯇꯞꯂꯤ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ ꯒꯦꯠ ꯑꯆꯧꯕꯗꯨꯁꯨ ꯂꯣꯟꯁꯤꯟꯂꯝꯗꯕꯤꯗ ꯂꯩꯔꯝꯕꯗꯨꯗ ꯊꯣꯛꯂꯛꯏ ꯇꯞꯂꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯋꯥꯈꯜ ꯑꯃꯗ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯕꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯪꯅꯕ ꯂꯩꯀꯥꯏ ꯌꯧꯔꯝꯂꯤ ꯑꯣꯐꯦꯂꯤꯌꯥ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯥꯛ ꯊꯥꯖꯩ ꯑꯗꯨꯒ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯗꯨꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯁ꯭ꯄꯤꯠꯇꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯅ ꯐꯥꯎꯗꯣꯛꯀꯗꯕ ꯂꯩꯔꯛꯇꯣ ꯀꯔꯝꯕꯅꯣ ꯃꯀꯣꯛ ꯉꯥꯎꯔꯤ ꯑꯁ ꯃꯣꯏ ꯂꯩꯀꯥꯏꯁꯤꯅ ꯀꯩꯅꯣ ꯂꯩꯔꯛ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯣ ꯑꯩꯕꯨ ꯀꯗꯣꯝꯗꯩ ꯐꯥꯎꯗꯣꯔꯛꯀꯦ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯏꯁꯤꯕꯣ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯗꯣꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥ ꯃꯀꯣꯛ ꯉꯥꯎꯔꯤ ꯂꯩꯔꯛ ꯑꯃꯗ ꯐꯥꯎꯗꯣꯔꯛꯄꯗ ꯏꯅꯛ ꯅꯛꯅ ꯐꯨꯠꯕꯣꯜ ꯇꯔꯐ ꯑꯃ ꯂꯩꯔꯝꯃꯤ ꯑꯣꯐꯦꯂꯤꯌꯥꯗꯣ ꯃꯀꯣꯛ ꯉꯥꯎꯔꯤ ꯀꯔꯣꯝꯗ ꯆꯠꯀꯗꯕꯅꯣ ꯃꯥ ꯃꯊꯥ ꯁꯥꯔꯤ
ꯐꯝꯅꯕ ꯁꯦꯝꯕ ꯖꯒꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯅꯝꯁꯤꯗ ꯀꯣꯜ ꯇꯧꯒꯦ ꯍꯦꯛ ꯇꯧꯔꯤꯉꯩꯗ ꯑꯣꯐꯦꯂꯤꯌꯥ ꯐꯣꯟ ꯌꯦꯡꯉꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯌꯥꯏꯐꯕꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯤꯝ ꯆꯠꯄꯒꯤ ꯗ꯭ꯔꯦꯁꯇ ꯀꯦꯞ ꯑꯃꯨꯕ ꯑꯃ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯎꯞꯇꯨꯅ इवांग वांगना लेपलिबदो उरगा ऑफेलियादो माना तौगे तौरमिबा पुंबदो चप लेपे याइफबसु प्रप्रप चंगसेलक्तुना खंगहाय हायरे कोइनो नमाइना मेकअप पोमिसिबो कपुरबो नंगबो नमित सुंगांगी नसा नुंगाइतब्रो ऑफेलियादे अदोमना याम कंसर्न ओइना हायरकपदुदा ngasaiदगी थौना फबि सारंबा पर्सनालिटी दु मांगख्रे याइफबदा येंगक्तुना मचिंदु पेदुना कप्पा हौरक्ले नुपी मचासिना कपखलक्पसिदा याइफबदी ngakre अमुक लंबीदा चटलिबा मीना उरगा लाना खनखिबा तारे खन्ना इसे लाउसे अयुम फाउ थेनबिगे सी हाइदुना ऑफेलियागे खुदांगदु ताप पाइदुना मागी गाड़ी खामलिबा अदु फाउ लाकमिनरे गाड़ी की थोंगदु हांगदुना काहनख्रे अदुगा मासु अमुक प्रप्रप चेलक्तुना फट गाड़ीदा कारे अदुगा गाड़ीदु थौबा हौरे ऑफेलियादी हेना दुम हिक हिक कपले कइदौरबा नंगना कपिदो कनाना कई हाइरेनो ऑफेलिया ऑफेलिया हाइमा नंबु कपकनुसे नो यंबुंगदो कॉल तौरो अय तौबिनो अमता याइफबदो गाड़ीदो मी खरा ताकपा जगह अमा येंगलगा खामे अदुगा नाकंदा फमलिबा नुपी मचासेदा ममाइदो लैसेलक्तुना येंगलए ऑफेलियादी हौजिकसो सुट सुट कपलमे याइफबा मखुद अचौबा अनीदुना ऑफेलियागी ममाइदुदा ताप पाइरए अदुगा मंगोनलोमदा येंगहले ऑफेलिया कपलंबगदो तौरइबदुदा चप लेपख्रे कप्पै मरम अइंगोंदा हाइरो नत्रदिने अइसो अंगांग कप्पा फनबा कई कइनो तौरक्तोइबा ऑफेलियादो पेरी पेरी तौदुना माना नुंगाइत्रिबा पुंबा याइफबदा वारी लिरए याइफबसो वारीदो मुन्ना ताइ ओ अदुदी अनीदो लुहोंगदौरेबा अदुदी नत्रो लाइरिक तंबा फाउ लोइद्रिङै लाइफसे कइनो खंद्रिङै लुहोंगनीना तौरिबा मीसिंदुगी खल्लगा कईगिनोबा नंगने याम थवाई सोखै कपिदो ऑफेलियादो ममाइदो लुकथदुना ले याइफबना मोइगी ममांगदने नंगना अनबोर्डर्ड ओइ हाइबदो अदो उतकदब कॉलेज चटपगासे याम नैना चटतौनी आई नंगी बॉयफ्रेंड साबियो हाइसु साबिगी अहिबुदी हैंडसम निने यानी वाहाइदुदा ऑफेलियादो याइफबदा खंगयेंग येंगए धाफा कइनो काथो कारण याम ngangeना मी आइसु साउनिंगदना हाइनी कइनो मोइने हेक्ता अखोय ngang कफनबे याब्रो ऑफेलियादो वा ngang अकोनबगी वादुदा ngaktuना मुन्ना येंगलकपन मंगोंदा अदुबु नुपासिदे थवा साबा नते माना पुरकबा इसिंग अयिंगबा हापा बोतलदुना ऑफेलियागी ममाइदा थमए नमाइगासे कइनो ngaksangangsali तोइसि ऑफेलियादो वाहाइदुदा अमुकसु हेना ममाइदो ngangsillae डॉक्टर सर इबो हल्दी कॉन्फ्रेंस अमा ले हाय अदुगी थोखिबदा ngairi लेशनाना ओ यार यार अदुदी आइसिगी रिपोर्ट से मतंग थनमगा अदुम युम हल्लगे सी हाइदुना लेशनादो इबो हल्गी केबिन रूम दुदा चंगए रूम से हॉस्पिटल सिना तोंगाना इबो हल्गी ओइना पीबनी रिटायरमेंट ओइरबसो हॉस्पिटल सिगी ख्वाइदगी मरु ओइबा मिसक अमा ओइबना मागी ओइबा मफम अमा पीरिबनी लेशना मागी पेशेंट अमगी रिपोर्ट तो इबोहलना येंगे हाना हाइरकपगी थेनबा लाकपनी अदुबु मसा थेंगनद्रबसो चंगदुना थनमगे खनबनी रिपोर्ट तो थनमलगा थोके तौबदा नाकंदा लेरिबा लैपटॉप अदुदा करिगुंबा अमा माना उरुरे पोस्ट थमलिबा फुटेज अदु रिज्यूम तौदुना येंगे ऑपरेशन रूम अमगी फुटेज नि लेसना शुम मुन्ना येंगे थंगनबा मिकुप्ता मसादो स्वाई लाउख्रे रूमदुदा पुसेलक्लिबा पेशेंटो माबु हेक पोकपीरिबा मपा ओइरमी अदुगा मिनट खरगी मतुंग सर्जन अमा चंगलइबदो मासु ओइ ngahaki matong operation do tawba haukhre amok nurse amana surgeon oriba misak adubo ming kauduna changakpadu taruraga leishna makhut ani duna machin menduna ngakpana chap leptuna leikhre mamit ani dudi uriba footage adudagi hongde talaktuda kaagi thongdo khanghang hanglae punsi ama hauki punsi ama lehowe punsi ama lae punsi ama mangke ngaktra punsi haibase kana amana ngasi mangke ni kana amana ngasi halakani
kana amana ngasi hinge haina khangani kana amana ngasi asi magi khwaidagi waba mikup ama oiramgani tamba ngamde punsi sida oirakliba tawrakliba pomba kanada kari thokliba kanada kari tawriba ngamde haiba ngamde maraksida leisnada kari thokraba mana ukriba footage aduda kari wari aronba ama leiriba ibohalgi kada magi laptop ta masi kamdawna yawramliba kari marino leinaribasi ibohalga footage aduga angakpani nakna loina tinaramliba misaksing asi kanana kari oiriba khangba ngamde pabungna ngami chumi haiduna asiguma thabak tawbasidi nacha moina tumina leithokpa haido ai handaki simadi ngam hai nang nasagi lambida ayet apan piriba mido napa aina khambasida nangonda kaya mangjirage ni ha kaya mangage harauge di haidadana shia panoiduna so maral kasu leitaba mida pabungna tawribado yam lale kari no ne ha ma lali basi kari danoba pabungna tawriba thabak sing ai shu khangi ai ishani yaningda khongpham kaya ama yaukre adubu amukhana thabak aduda ai mai onsin bangamoi haina so haikre ai yaningba pamada pabungna shielakano haikiba leikre aduga hujikna hai nangna yam luna khalliba nupi machado yam ingba malaba mahu pubini ne nangna khalliba du yaroi ko migi ingkholda satkraba pambi amabu aigi ingkholda puraktuna amuk thaba haibase chatnaba yaroi ne ipagi bungo ai khangde aduga mabu sokpadi yar wahaidu khak hairamduna machanupado gam thoki te thawbado hojiktada makhya chikduna leihowe amuk phone do lauthokduna benton da call tawi kaile noi sardo hojikta thokida ngari bani asomdagi purakpa nupi machadugi manakta shoidana chatlamgani yakpana bani ongta tano si khak haiduna call do thamkhre te thawbado mana leblibado wakhal amadi hausi ma matung tarakpada tawgadaba thabak singdo shintoknaba wakhal tawi hospital duda leiriba nupidugi manak changaktuna hanglakpani patient yarelbagi mi oigadoira lebliba nupidu pakhatna kaidoba yaurage sister yarelba kaidorage pakhatpino patient se kaisa thoidokpa yaude magi unconscious ta leirambado wakhal tari somna patient siga kari thoknabano magi ahan sing kaugadra na hangjarakpani hojiktada nupidu harauna solai ai pau haikige makhuttu sunnikli pairiba phone do yarik nganbada call tawi ring amani chatlaga paikhale hello ligla kai leire sir yarel ho wakhatari magyan lai ai hojikla ke shi haiduna call do thamke aduga kadu dagi prep thoklai yum yaida mamaga Ophelia ga changminarakpadu thengnai imau lauruge hairi ro yarik nganbado aduga paukhum piramde prep adumak thokre hai kadaida no ne bungo nangbo pongsi thengjile imaudo nanga lakminaro haibani ne kari no ne masibo hairibadu tarira tadrira khangde garido dumak thodokduna thokre leima somuk onselakduna nangna mo kadaida na walking jatlurino mamsina phone tawbaga pairaktabaduda aidi pakhatlurabani ne Ophelia do ngahaki mamangda yaiphabaga wari sanabado mamitta urae ngai kone nangna kamaina no akhoi lekai sifau yoshila amisibo Ophelia do yaifabada munna yengba ngamdraduna magi mamaida thamlakliba bottle do tap lauduna mamaiduna kanamada yengthokre yaifabaso mamaidu chepthaduna adumak yengli Ophelia so leithok leshin tawduna khangi kaino natteba kamaina no banangna swai phawla amise nangna mi som walking lakpa adai kaidoraba walking sum la aduga aido lambi karambada haidoga mamsi oi lerakto ta doino khangdrab si hairaga Ophelia do yaifabada falap yenglai yaifabade mangonda munne yengduna leirame lambi khangdreba hoi nupadu wa nganglakte mamai do leithokduna gari thawba hauki Ophelia do makhoi mamsi re yenglakduna yam lapana te da mamsi ai dilambi ngaudana mo daphada thilala ini haima
Mabu yumda thoglai kadi aidi amata khangdrene. Leima susi haiduna chakhumlomda adumak changkhre. Somda hospital da na kamdori yarel badu wakhal taaduna leiramle chingkhai su leirame. Sir hoi mayam gi support su yauri niko. Doctor duna hairakpane chingkhai su mamon nokna masidi doctor hoina ningthina sena bibagini haijaning. Aikoina support tawe haidana credit sai koina loba ngamjaroi da doctor. Yari ngan bana asing bane doctor hoigi mapaldagini ngasi pipa masi yoreise. Patient amabu senaba yengbadi aikoigi thoni. Adu sir patient sibu kaida soikigadagi haina horakpadagi achinba kaya kaithoga sir hoina yengsinbiriba sigisu makha poli. Yarel badi momon nokduna family doctor do mangonda onsinduna yarel ba nasa kai nungaitaba leirige chaba dum yabra kamain tawe. Kashu thoina nungaitaba leitre da doctor. Chaba badi khara nungaitri. Meals nongmagi ahum adum pigani ko. Breakfast, lunch, dinner. Ado nungthilgi snacks hapakpasu yai. Dietitian dagi pau phaunaraga adum yengasi ko. Doctor do amuk yari nganba amadi chingkhaida onsalakduna mit kharadi observation tawduna thamba tari sir. Kuina koma da leirubanina muscle singse ningthina function tawi tawde haibaduma phajana yengkise. Chingkhaiga yari nganbaga do mapanda thokre. Doctor duga wari atay sanabani haiduna kaadudana anidu thanamle. Yarel badi likla leirambasida nungaiba harauba subhawi amuksa nupidugi imakmak seliba maithongdu uraga chingnaba ama phawre. Likla kidore nang asaidagi wamta ngangdrade. Likla du yarel badi yengba phawba ngamdre. Mamaidu lukthaduna adumle yarel ba amukka sohangle. Kidoba yaurage nang nahan khaiga iman manadaba mataw ama ngasi urise. Aingonda singna hayo. Aina nangi maithongda ahongba ama uribase sige maram aingonda khangalo. Likla mamaidu nong khalakduna yarel bada yenglai pina pung than thalamle nupi sigi mamit anido. Yarel ba ai wari se karamda ligani ai khangthe. Khonjal nikna hairakpani. Yarel bado likla na kapado uraga pakhatpa phawre. Si aingonda singna hai te thobuna nangbu masa khangkhraba. Nang si sariyari na tharpa mini hai na khangkhraba. Likla makok to hai khangde hai bago. Khoi kanamtana ibu masa khangkide. Atubu yarel ba te thobag ilangda natta aidi magi loina bisanti gi singda chungsiluri. Si haido na kabla inupido. Santi na tawriba thabagtudi nang khanglakpa natro likla. Thongdagi hairakpani wado yarel ba likla anido. Yengakpada yari nganbaga chingkhaigadu leptuna leirame. Yarel ba ai wafam ama khangning. Kaaduda changaktuna amuksa hanglakpani. Yarel ba na sir namituda aina yam thasadaba clue ma phangki. Footage ama. Kari footage no? Madam Leisnagi pabungda surgery tawkiba numitugi footage adubu aikoina khalamba misaktudi oiramdre. Yengамbaga mari leinaramdraba. Aikoina chingnaramba surgeon do yengamba oiramdre. Atopate thobagi makhada leirakpa misakam oiram. Misaktusu Madam Leisnana puriba hospital dugi senior advisor oina leiban. Yari nganbado wafamduda ngakna. Yareba misaktu nang maming khangabro. Khangi. Maming khangi sir. Maming de Ibohol Kawani, retired neurologist. Yari nganba masado swai lauke, Leisnaga aduk nakna loina kiba miduna, asumna, aronba amagi matungda leirambasi. Ma masado, thazadaba na kham thengkre. Matamduda, yek ngamba budi am angangoy. Hojik thokliba case ama ani sida, masu jenaramgadra khaluban. Adubu ma thabak sida, magi makot amta yaramdi. Hana thabak sida yauriba misakse hojik sodo magoy maram mayam se aina khangkhibadagi te thobana macha nupaga maga gi mi amagana aigi tung ilalakpat aina moigi maroiba documents khara aigi drive ta leiki khangbagi makhoina ingonda drive to monna bata narakpat drive to di kaida leigi liklana aingonda lei chingkhai yarel bana
ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯤꯛꯂꯥꯒ ꯎꯅꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯟꯅꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯇꯨꯒ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯧ ꯍꯥꯏꯅ ꯃꯉꯣꯟꯗ ꯑꯩꯅ ꯋꯥꯁꯛꯍꯟꯈꯤ ꯂꯤꯛꯂꯥꯅ ꯋꯥꯁꯛꯄꯗꯨꯅ ꯑꯩ ꯈꯨꯗꯛꯇ ꯇꯦꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯁꯥꯟꯇꯤꯗ ꯄꯥꯎ ꯐꯥꯎꯈꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯊꯧꯕꯒꯤ ꯌꯨꯝꯗ ꯂꯩꯈꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯣꯏꯗ ꯅꯣꯡꯃꯇ ꯈꯪꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯗꯣꯝ ꯇꯔꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ ꯁꯥꯟꯇꯤꯅ ꯇꯧꯗꯨꯅ ꯂꯤꯛꯂꯥꯕꯨ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯈꯔꯗꯁꯨ ꯃꯁꯥꯅ ꯌꯥꯗ ꯃꯥꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇ ꯃꯥꯡꯍꯟꯕꯤꯈꯤ ꯃꯇꯝꯗꯨꯗ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯎꯠꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯈꯤꯗꯕꯅ ꯂꯤꯛꯂꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯅꯣꯡꯃ ꯁꯥꯟꯇꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯂꯤꯛꯂꯥꯅ ꯇꯦꯊꯧꯕꯒꯤ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯦꯜ ꯑꯦꯀꯥꯎꯟꯠ ꯑꯃ ꯐꯪꯈꯤ ꯃꯗꯨ ꯃꯥꯅ ꯍꯦꯛ ꯇꯧꯗꯨꯅ ꯄꯥꯁꯋꯔꯗ ꯆꯦꯟꯖ ꯇꯧꯔꯝꯈꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯍꯜꯂꯛꯂꯤꯕ ꯇꯦꯊꯧꯕꯅ ꯈꯪꯈ꯭ꯔꯗꯨꯅ ꯂꯤꯛꯂꯥꯕꯨ ꯈꯨꯗꯛꯇꯨꯗ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯊꯥꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯅꯤ ꯂꯤꯛꯂꯥꯅ ꯀꯤꯕ ꯈꯪꯗ ꯊꯧꯅꯥ ꯂꯩꯅ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕ ꯆꯦꯖꯦꯠ ꯑꯗꯨꯁꯨ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯄꯤꯔꯛꯏ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ ꯁꯥꯔ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯁꯥꯗꯣ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯀꯩꯒꯨꯝꯕ ꯏꯕꯣꯍꯜꯒꯤ ꯃꯁꯛꯁꯤ ꯂꯩꯁꯅꯥꯅ ꯈꯪꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯃꯊꯥ ꯁꯥꯔꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ ꯃꯃꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯃꯥ ꯅꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣꯅꯦ ꯄꯨꯡꯗꯤ ꯊꯦꯡꯉꯦ ꯑꯩꯗꯣ ꯏꯃꯥ ꯁꯣꯝꯗ ꯌꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯑꯩ ꯉꯥꯏꯔꯨꯔꯅꯨ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯝꯃꯣ ꯂꯩꯁꯅꯥꯁꯨ ꯑꯌꯨꯛꯇ ꯗ꯭ꯌꯨꯇꯤ ꯆꯠꯇꯧꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯍꯜꯂꯣ ꯀꯩꯅꯣꯅꯦ ꯏꯃꯧꯗꯨꯕꯨ ꯅꯪꯒ ꯂꯩꯃꯤꯟꯅꯗꯕ꯭ꯔꯣ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ ꯀꯩꯕꯨꯅꯣ ꯏꯃꯥ ꯅꯪꯒ ꯊꯦꯡꯅꯗꯕ꯭ꯔꯣ ꯏꯃꯧꯗꯨꯕꯣ ꯀꯔꯤꯅꯣ ꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯏꯃꯥꯗꯤ ꯅꯪꯒ ꯂꯩꯔꯝꯒꯅꯤ ꯈꯟꯗꯅ ꯋꯥꯈꯜꯁꯦ ꯀꯩꯍꯥꯗ ꯀꯣꯝꯊꯣꯛꯂꯨꯔꯤꯕ ꯂꯩꯁꯅꯥ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯃꯁꯥꯗꯣ ꯂꯩꯇꯥꯗ ꯀꯩꯅꯣ ꯏꯃꯥ ꯃꯥꯕꯨ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯗ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯥ ꯀꯣꯜ ꯇꯧꯔꯛꯑꯝꯗ꯭ꯔꯤꯕꯣ ꯇꯧꯔꯛꯇꯦꯅꯦ ꯊꯣꯏꯕ ꯀꯅꯥꯗꯅꯣ ꯄꯥꯎ ꯑꯝꯇ ꯂꯧꯅꯤ ꯅꯪꯕꯣ ꯏꯃꯥꯗꯤ ꯄꯥꯈꯠꯂꯦꯅꯦ ꯑꯁ ꯅꯣꯏ ꯄꯥꯕꯨꯡꯗꯅꯦ ꯑꯃꯨꯛꯇ ꯍꯥꯏꯒꯦ ꯏꯃꯥꯁꯨꯅꯦ ꯁꯣꯝꯗ ꯄꯥꯎ ꯑꯝꯇ ꯂꯧꯅꯒꯦ ꯂꯩꯃ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯤ ꯇꯔꯪ ꯆꯠꯍꯧꯔꯦ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯄꯨꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯕ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯈꯩꯅ ꯈꯥꯝꯗꯨꯅ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪ ꯉꯁꯥꯏ ꯏꯄꯥ ꯄꯥꯈꯠꯄꯗꯧ ꯇꯧꯏꯗꯨꯕꯣ ꯃꯥꯗꯣ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯌꯦ ꯆꯤꯡꯈꯩ ꯑꯩ ꯆꯠꯀꯦ ꯃꯥ ꯊꯤꯒꯦ ꯂꯩꯁꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯕ ꯀꯣꯜ ꯇꯧꯔ ꯌꯦꯡꯈꯤꯁꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯥ ꯂꯝꯕꯤꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯅꯪ ꯑꯝꯇ ꯄꯥꯈꯠꯈꯤꯅꯨꯁꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯀꯣꯜ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯜꯗꯣ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯂꯩꯇꯥꯗ꯭ꯔꯦ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯜꯂꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯆꯤꯡꯈꯩꯁꯨ ꯃꯥꯅ ꯄꯥꯈꯠꯂꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯗ ꯀꯣꯜ ꯇꯧꯏ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯈ꯭ꯔꯤꯁꯇꯤꯒꯤ ꯅꯝꯕꯔꯗꯨꯁꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯏ ꯆꯤꯡꯈꯩ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯌꯥꯔꯦꯜꯕꯕꯨ ꯂꯤꯛꯂꯥꯗ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗꯨ ꯆꯤꯡꯈꯩꯅ ꯑꯣꯏꯅ ꯊꯧꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯦꯞꯄ ꯂꯩꯇ ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯨꯛꯅꯤꯡꯗꯁꯨ ꯍꯥꯏꯔꯤ ꯂꯩꯁꯅꯥ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯀꯩꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯗꯦ ꯅꯪ ꯁꯣꯛꯄ ꯌꯥꯗꯦ ꯒꯥꯔꯤꯗꯨ ꯂꯩꯁꯅꯥꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯦ ꯗꯣꯛꯇꯔꯗꯤ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯎꯒꯦ ꯑꯩ ꯃꯗꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯗꯥꯏꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯃꯦꯝ ꯈ꯭ꯔꯤꯁꯇꯤꯗꯤ ꯁꯔ ꯏꯕꯣꯍꯜꯒ ꯊꯣꯛꯃꯤꯟꯅꯈꯤꯕ ꯎꯍꯧꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯗꯨꯗ ꯌꯦꯡꯅꯩ ꯄꯟꯊꯔꯝꯕ ꯇꯧꯗ ꯑꯅꯤꯃꯛ ꯊꯣꯛꯂꯛꯏ ꯆꯤꯡꯈꯩ ꯌꯦꯛꯉꯝꯃꯗ ꯀꯣꯜ ꯇꯧ ꯀꯥꯗꯨ ꯏꯃꯝ ꯃꯝꯃꯤ ꯖꯦꯔꯣ ꯕꯜꯕ ꯑꯃ ꯃꯨꯁꯤ ꯊꯥꯜꯂꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯜꯂꯤꯕ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯉꯍꯥꯛ ꯃꯀꯣꯛ ꯉꯥꯎꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯗ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯃꯨꯛꯄ ꯍꯧꯔꯛꯏ
ꯑꯃꯨꯛꯁꯨ ꯅꯥꯀꯟꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯈ꯭ꯔꯤꯁꯇꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯒꯗꯕꯁꯨ ꯃꯆꯤꯟꯗꯨ ꯄꯨꯟꯁꯤꯜꯂꯝꯕꯅ ꯃꯥ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯀꯥꯗꯨꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯀꯥꯗꯨ ꯏꯈꯨ ꯈꯨꯏ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯗꯦ꯫ ꯊꯣꯡ ꯃꯆꯥ ꯑꯃ, ꯊꯣꯡꯅꯥꯎꯗꯨꯁꯨ ꯄꯤꯛꯇꯛ ꯑꯃ ꯄꯥꯜꯂꯤ꯫ ꯂꯩꯁꯅꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯥꯗꯨ ꯃꯨꯛꯇꯨꯅ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯕꯅ ꯃꯥ ꯉꯝꯗꯦ꯫ ꯇꯦꯊꯧꯕ ꯃꯣꯃꯣ ꯅꯣꯛꯅ ꯐꯝꯂꯤ, ꯅꯥꯀꯜꯗꯅ ꯏꯕꯣꯍꯜꯗꯨ ꯃꯣꯡ ꯍꯥꯗ ꯐꯝꯂꯤ꯫ ꯅꯠꯇꯦ, ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡꯅꯅꯣ ꯑꯁꯨꯛ ꯍꯩꯁꯤꯡꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ? ꯏꯕꯣꯍꯜꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯟ ꯒ꯭ꯂꯥꯁꯇꯨ ꯁꯤꯞ ꯑꯃꯨꯛꯇꯪ ꯆꯤꯡꯗꯨꯅ, ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯅ ꯄꯨꯔꯛꯄꯅꯤ, ꯀꯨꯏꯔꯔꯣꯏ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯨꯏꯕꯨꯁꯨ ꯃꯥꯒꯤ ꯍꯨꯏ ꯊꯤꯕ ꯂꯥꯛꯑꯅꯤ꯫ ꯈꯨꯗꯝꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤꯀꯣ, ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯕꯗꯤ ꯁꯥ ꯂꯥꯟ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯩꯅ ꯁꯣꯏꯕ ꯑꯣꯏꯔꯦ, ꯐꯔꯦꯁꯦ, ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯁꯤ꯫ ꯂꯩꯔꯥꯡ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯃꯤꯒꯤ ꯒꯝꯂꯥꯗꯩ ꯐꯨꯛꯑꯒ ꯄꯨꯔꯛꯄꯅꯤꯅ, ꯍꯥ? ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯅꯨꯡꯒꯤ ꯀꯥꯗꯨꯗ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯂꯣꯏ꯫